अहनबद मरोइबा पाउ मणिपुर कनबा खोंचा थाव ग्राउंड दा थुंगदुना मियामगी मिफम पांगथोक्तुना वारेप निपान लौख्रे अमदी चुराचांदपुर दे एयरपोर्ट सेंगतपगी वाफम लेते हाइन एविएशन मिनिस्टर ऑफ स्टेट मुरलीधर मोहन हाइख्रे खुरुमजरी ISTV पुमितेंग ताबिरिबा पुमनमक पुतराम नोकचरी हौजिपाउ संदोन पिजरी कोकोमीना सिनबा मणिपुर कनबा खोंचत क्वाकथल टिडिम ग्राउंड की हौरगा थांगमई बनगी थाव ग्राउंड थुंख्रे मफम अदुदा मियामगी मिफम पांगथोक्तुना वारेप निपान लौख्रे वारेप सिंग अदुगी मनुंगदा सु खुदक्ता लौथोकदबनी सुगी मिंगदा कुकी लाल हौबसिंगना तौनिंग तौहलिबसी खुदक्ता लेपकदबनी अमसुंग मतिक चाबा एक्शन लौगदबनी नेशनल हाईवे खुदक्ता हंदोक्तुना मियाम निंगतमना चटपा याहनगदबनी इंडियाना मणिपुर थोक्लिबा इरांग असिबो अरानबा वारी सिंबुल अमदा पुथोक्तुना कांगलुकी इरांगनी हाइबा प्रोपोगेंडा असि खुदक्ता लेपकदबनी अमसुंग कांगलुकी इरांगी मिंगदा मियामगी फंगफम थोपा हकसिंग मत्पा अमदी टेमसिंगनबा खुदक्ता लेपकदबनी अमदी IDP सिंगी अकक्नबा पॉलिसी सिंग सेमदुना अमदी अकक्नबा मतमगी मनुंगदा मसा मसागी मयमदा हंजलहनगदबनी लोइनना IDP सिंगबु लूना चाना तौबिबगा लोइनना मखोइबु चेक्सिनना ngapi सिंबिगदबनी हाइबा वारेप सिंग याव इंग्लिश सिंगनी कुनगहुमदगी मेगी अहुमदगी हौरखिब इरांग असि लोइसिनदुना लांजिनदुना लेरिबा मियाम मसा मसागी मयमदा हंजलहलु मणिपुर की अपुनबगी सक्तम कायबि यारोय लो कायना चंगसलकपसिंग मसक खंगदोक्तुना मसागी मरमदा हलनखिगदबनी प्रॉक्सी वार लेपु नेशनल हाईवे सिंगदा अथिंगबा यावदुना चटपा याहलु हाइबना चिंगबा प्ले कार्ड सिंग सिजनखि खोंगसरसदा तोंगानबा लमदमसिगी येलहौ फुरुपसिंग महैरोय तोंगानबा लुपसिंग लेकाय लेकायगी मैरापाइबी क्लब क्याना सरुक याखी टिडिम ग्राउंड की हौखिबा खोंचरसना कैशांपा जंक्शन लाकलगा वहेंगबम लेकाय नगामापाल खुयाथोंग चलगा थांगैबम की थाव ग्राउंड लमथोंफम ओइखी पामदबा थौदोक थोक्तनबा सिक्योरिटी न मफम क्यादा अकनबा चेक्सिन थोरांग लोकतखी कोकोमी की कन्वेनर YK धीरेना खोंचरसिगी मतंगदा फोंदोरकपा वाफम मसीगी खोंचत असिदा इंडिया गवर्नमेंट मणिपुर तंगदु लेताब पीबम अंजलपक लोइनना अखोय जिन कुकी नार्को टेररिस्ट अखोय की लमेन दोयन सिंग मतता इंडिया गवर्नमेंट की लैंड ऑफ द लॉ की मतुगिना लौकतपम थोपा अखोय की आइन की ओइबा थबक सिंग लोकलकांदा अखोय तंगदु लेताब कम्युनिटी खुदिंग मत्ता अमक नुसी चाना निंगिनाबा चौखन मिनाबा मणिपुर कुनायमा लहन बोनबगी थोबायसे मणिपुर मियामना अमसु इंडिया गवर्नमेंट सिंगलो पीरियड प्रेशर सिंग मतुगिना इंडियाना लोकतपम थोपो सिंग लोकलो लोकत्रगति अखोय मियाम कोई पेंदबगी वॉइस असि डेमोक्रेटिक होइबा खुंजंग मयाम मथंग लाखो याय IDP सिंह कयाम कोइना ओतुना थमखिगदगी हाइना कोकोमीना सिनबा ngasi चटखिबा मणिपुर कनबा खोंचत सरुक याखिबा IDP सिंह माइकैदगी फोंदोरकले IDP सिंह माइकैदगी फोंदोरकपदा हौजिक लेरिबा लेंगाकना IDP सिंह वाकत ताबिदे मियोइबा मना हिंगबदा चंगद्रबा याद्रबा मचाक सिंह पिबिदबना अवाबा क्या थिंगनरी अखोइगी मिहुत सिंहना मसागी मथौ तौबा ngamdabadagi इंडिया लेंगाकना लेखादा चिंगथादुना खोंगोइनरिबसी इकाइफम थोइ हैबा वाफम थमलकली पेंदबा ngata ngai de tu champu dei ne tu jum thanjan bi lo मणिपुर लेंगा su yaning de india government su yaning dare ai yam haning de Canada December tha bok manung de yum da hanjalan ni haram dagi hatak tamu kana sugan hanjan de kam kan nu hanjalan du je khoi hada ung matam nau na thara idana sidai da yaning thara sumoi tha ba gi wa khatani akoi hanjalan bi yog dari gane parjani na ne akoi da khudu khulai pi ba natte akoi da lairi ba ibung pa sing sina ngak pi ram da di akoi loina si gane makoi le ram ba gi so akoi kan
हिंबीबनेको हिंगा लेबने ngasi फावबदा इबुंग निपा सिंथलेरमदा तारदी अखोय लोइना सिगनी मणिपुर सरकारगी गवर्नमेंट की थबक तौरिबा कांगु सिंसिबो अखोय दमकता करि तौबिरिगे मोय सर खुलाई पायेना मोय कइ तौबिरिगे बा खोयदा मोयना मतेंग पाबिबो नते हादा इबुंग निपा सिंथले थवाय थादो रे काबिरा पंगातने बा खोयदी चुमे अदुना अखोयदी थवाय थारसु थानी मणिपुर की दमकता अखोय शेइबा कीदे आइने बना मणिपुर सरकार बो पालामीबा पोतबु हुजिक मखोयना मसागी मथौ तौबा ngamdana tawriba thapangni simase mama ika ka tawle ai khoi lai na smart holi se kai gino india gi makha da khoi je lokha da chingthara ka le khongya gi khu tamna khalla ne moi na ma tawri ai india ka na madu yari ba mi sinda makhoi bu sindu aga da aphaba mi hu khalla ka hadana lai ngak na ka kai ba kha ba am tan ko hansi hara ka ne masi khung tam changi je ai khoi na lan je lai se khoi isa na hauru ba iran na te ma se ai khoi isa na moi gi mayum mai tharu ba na te moi ya na da ma tung na akhoi da moi da tan ngam da ba gi akhoi ta nya ra pani madu na akhoi gi puna mak awa ba ana ba aye ba puna mak na ka do ku ma ma la loi da ya ka na pu ga da bani ma si sahi ahum sijala ka da ba akhoi gi manipur gi akhoi gi communal conflict hai tare communal tension hai tare sidai da india go mena loi sending adi am line loi sen ya ba se moi na delay ma le to ga akhoi gi moi gi tongan na koi na policy me to ga su loi sendra lai ba se masjid da hukumina manipur tangai padan manipur kanjana bagi khungsala ma ngasi tang thama to sin bas da akhoi su idp apum magi klop sure idp me adura akhoi su hari khongsa se support of jabani adura masi gumba ngasi gi sali khongsa se kari marang salino india gi mathata akhoi na kari pen de ha se ngasi india gi state apum bam su malema apum na khangbo isino na ai smai thamsan hojik pr lenga se su lei budi tangai phadaba manipur sa gi popular government ma halakko budi khai adu ojarta su हे अखोई की इरांग से हे थोलक पदगी यार से लेबन नते बिहार से दाउ 24 फेब्रुवारी दे लेगिबनी सांग्रब लमदम दो सिदा लेंगा पाइरिबो मोइसिंगना याम इफेक्टिव ओने थबक तौ ngamde aduna moi se halaga su effective oine moi halapaka akhoi gi tangdu ka sila ani idp mayum halani habi akhoi guarantee taude akhoi idp oine adu de akhoi khangde adu tabu si punak sanariba center se moi da alarming ama akhoi na khanganing edu gi da khongsa se akhoi na support tawna ngasi lai thoi be irang se moi masamung manipur side de leiribni moi masa se akhoi irang thoi matu da manung sida moi masa se mapal leiribal teba habi akhoi gi situation se masa da yaurga leiribne ba aduna akhoi na haiba da manipur se tangdu leita bam porke ta di moi phasana khangibne ba akhoi na amuk remind tawraga hene ikai ningai ne ba yam makha ta ning de maram di moi sida leiba akhoi ga awa nungai punamak saruk yam minai ba irei sang ngak ne ba nungsit kari sili sing kamai chili moi khang mangak ne ba moi de hena akhoi na amuk hena moi de prompt ngai leite ba adu bu kari wasu asa isa ge akhoi ge popular government ma lak ba habi di akhoi na ahen ba kari gumba ma complain ma tawba ka do da government ma leiba di fai adu moi hek lak ba ga heta nungam rei sangani yarani moi na tokani habi di madudi akhoi na thazabagi hitang wang ma de खोंसना दुरा सरक याखिबा UFO की माइकै दिगी इपा लेबाक ता सिग्नारक पखुदिंग मायोकना बाहेबा वाखलोन अदुमक ngasi फावबा UFO ना ngaktuना लेरी इपा लेबाक कन्नबा मियामना हौरकबा इहौ खुदिमक सौगतकनी हाइखि मणिपुर से भारत सरकार नत्रगना सिक्योरिटी सिंगना कंदीबगी होम से मालकतब समना हायरबदा तंपाकी अकोइबदा मोइगी कुकी सिंगी कैंप तरुखक साजलाकांदा अखोइगी कनो से तंपाक से योसिंगे तौबगी मोंग से नलिगेदी अखोइनी उजरपा अदुगी मनाक मनाकता अखोइ सिक्योरिटी की ओइबा कैंप मयाम लेरकांदा कुकी न कापक मतमदा सिक्योरिटी सिंगना कैसु तौदबा माइ कैंप द संग लोट पन लेबा मयाम से अखोइ उरे दो हंदकता इनौ नौना अखोइगी border cross store kanda akhoi gi laloba hai tare awang lam gi laloba kem leiba sing se sida moina semja lakanda attack to boda misi mina kyam thokiba matam du da mayam na launar matam da akhoi na tawgide haira kanda handaki hairiba 26 January gi function numita prize piram dai de mana phangam dai de madu aina tawribani aina lead tawbani haina sungdo ko mayam si ubada sungsoi soidana indiana akhoi sibu tongana thambira kanda akhoi se pitha hanaba sonda hanaba tawre haibagi wakalun se haujerapa ada ko combination na haiba loop asobasina sila kanda
Manipur se masi aikoi tongan lejaba natraga kandaba yade haibagi khalau se Bharat ki sarkar da natraga prithvi mafam khudimak ta tanaba lawrak pasai sa koi su yaudaba yade haiba wakhalo namaga toinana asigumba function haibadi rally se koi yaujaba sigumba Universal Friendship Organization asi maite lebaki da makta edi mang ka ba koi thasi khasi sanadi adu ba koi gi leiba koi gi wild padap sing je koi kai ba yarwa koi masi mang ba yarwa asigi damta koi le ko do ne adana koi ta piramba adu gi wakhal no ding matumina asi asigumba ba maite lebaka kupina ko terrorist na da tharakna koi gi ngam khai si kai na no honar ko si koi gi wanadi asi kai ba yarwa adu ga koi ga jagi thambina wafam da we stand still for the sake of this fatherland haiba wafam koi pai labaki damta koi lepkani koi masigi damta koi hawaina pon tha piro so koi pigani haidana adugumna yamna chena thambina bo nai sanama oibunina asigum laba ngasi ko bina simbiduna koi leibakta koi maide leibak si kai bi yaro habi wafam da silakwa sigum ba koi gi release da koi su koi ngamjaba kharaga koi saruk yajabani haina thambe Coordinating Committee on Manipur Integrity Kokomi na miyamga punna khusamnaraga India lengaki mathakta apunbagi kholau launabagi damak Manipur kanba kongchat lauthokibagi matungina miyamna nomagi oiba sintha lepkibadagi kaithel sing thong hangna kidre tongan ba district singa faunariba passenger puba gari sing chenakide school college amadi tongan ba loishang kyasu sintha lepasna maram oiraga kanakide sintha lepasida mai ising oil pump lining laishon anae kamadi leinaba sing consiloi hairi amarom the state amadi central security force singna tongan ba mafam singda pamdaba thokdok sing thoktanaba ngak senbagi thabak lokhalli Churachandpur the Greenfield Airport Sengotpagi wafam laite haina Aviation Minister of State Murlidhar Mohol na haikre wafam asi hauzik chathariba parliament ki mifamda All India Congress Committee ki Manipur State ki in charge su oriba MP Saptagiri Sankar Ulakana pukhalakiba wafam amagi paukum piraduna Aviation Minister of State Murlidhar Mohol na phongdokhibani Aviation Minister of State Murlidhar Mohol na makhataraduna Greenfield Airport Policy 2008 da hogdokrabasu hauzik fawbagi oina Churachandpur district da airport sanabagi haijarakpa leitri airport asi sanabagi yengshinba lam khangdokpa natraga technical oina survey asina chingba tawbasu leite adubu uran 5.5 ki makhada Churachandpur gi helipad asi samgat sagatnabagi thabak paikhatnaba khangatpada yauri pakhummaduna makhataraduna awang nongpok state singi border district singna lambi thongi khudong chadaba kayam mayok naribasi government na khangbaga loinana asigumba khudong chadaba si kokhanaba regional connectivity scheme RCS amadi Uran scheme gi makhada helicopter amadi fixed wing gi route sing semgatnabagi thorang tauri Manipur gi oina Jirivam More Parbung Tamenglong amasung Thanlonda helicopter gi service lehennabagi thabak paikhat biyauri hoji fawbagi oina RCS Kuntraga mari gi route Manipur da ayaba pikre masigi manungda helicopter gi route taruk yauna route kundi operational oikre haina phongtokhi Kokomi Farmers Wingi Lamsing Makhada Ampa, Lauksal Kafpa, Lalup Amadi, Loyalup Nachingba Lup Singat, Lamdamadugi, Lomi Singa Kusamaduna, Tumba Chabat Kangdana, Wanabadagi, Low Pari, Jonga Hinbada Tau, Lona Bahangam, Amadi Atay Manama Sing, Mai Pang Tabangam Lake, Kongtanga Sina Lomi Singi, Sentok Hingat Hanbadanatana, State Ki Economy, Fagatan Badamating, Oigadori, Hiramasa Pagdamama. lamdam asi longmi sing lai bagi maram asi akhoi gi lau ukhraba matungda longmi sing asina lawuk lamang sing asi hangan thamba dagi ni haina expert kaya amana haibasu ngasi aina uhan jagadori basi expert sing aduna haiba sing adugi one tainabda laiba phibam amani Imphal West ki manung chana leba ngairangmam da paktak nana hangam tharambagi phibam aduni miyamna ubiriba si hairiba hangam paktak na thariba si kanana kali ki tamka tharibano haibidu miyam punna taminasi November 2025 sida egi modern farm haidna inaugurate toraga Singgiba du mapamni hairiba igi modern farm ngairambam tonoku local haibasi kokomi farmer wing da yauriba lomilu manga ampa kapa
Loksal, Lalup, Loyalup, Hariba Lobilup Mangasina, Sigi Miang Makada, London Sigi the Ladiva, Lomi Singiga Kusamnaraga, Koi Paksana, Mahimarong Tanabagi Adumba, Wakan Taminaraga, Harima Pamsi Pakatsigibani. Igi modern pharmacy da paikhat silibasi mapung oiba igi culture gi maikei digi pirakpa red bean mustard pea aduga mukchori crop singsini lanai gi site gi chu are ba paisa sing putonar ga paksana mahi marong singji tha duna semkaliba mafamni igi modern pharmacy gi paikhat chari bisida maruina thengnari problem si irrigation ni koreng lokchau si emai gi dam si degi ising khara lakpasina pa ba lofam singasi ising ji amaga maga ahing tum dage ising ji mangandana amadamuk tha ga irrigation ji koi manage tawraga pambi koi mahi marong singda puna honabani adubu yamna mai pangna mahi marong puthokadabasi nong tadabasina maram orakanda awabam oiki aduna lomi singi maikei degi yam kanna mari leinaba lenga amadi department singsida thamningi wafamdi akhoi hariba jaga sida farm pond singse tare nipan ji tawiraba irrigation gi facilities thambiragadi hen lomi singsina puthokpa abadi tongan crop sing puthokpagi honagani haibagi wafam sini maru oina hariba mafam sida irrigation gi awabasin mayu narkanda ising kang garbanina igi modern farm sigi manung sida gohaji taraga tare deba koin tawris aduna tara tare sidagi koini ising ji chingaga mahi marung singde lobuk singsida piri adubu thamningi wafamdi koi thau thalaga engine na ising chingbanina paisa yam changba aduna sarkar gi maikei digi haibidi department gi maikei digi su solar system de tawraga koi mai gi china ising chingbagi khudong jabagi system je kar piragadi longi singji kanaba amuk hena phangani haiba wafamduni igi modern farm si mapung oina lamdam sigi miyam si mipan tangdaba amadi mapan degi leiraga charga miyam sina achauba sepa ma chalise masi kannabagi mi engsida lomi lup singsina koi punna honabagi tangai phadabutuni hariba thorang si ekoi tongan ba district singjeju lomi lup manga haibedi kokomi farmer wingna mi engje thamakanda manipur da chinjakte mi toan tangdaba haiba kholau sidanatna thabak oina ekoi hakthengna tawbaga loinana state sigi economy gi fium phagalamba miyam sigi leitalaragi mapung oiba awabji kokna bi thausil thorag yapoduni kokomi farmer wing na agriculture department amadi mari lenaba department singa khosam naraga ngarangbam maning tano khulda koi paktak nana hangam thariba asi matau tamduna lamdam asigi hangduna leiriba lakul singda koi matam gi mahai marong adi mana masing tharabadi lomi singi senthop phagalanba amadi lamdam asi chinjak tam pan tangdaba lamdam ama oiba ngamgani haibadu chauna thajana hori ISTV pawgi damakta sagol sem sanjoy gi loinana pawdam jariba karnajit ngarangbam maning tanokul Imphal West Hausi paugi merthana temba bremtang lominasi Dada! Give him a key, you know. I'll become more. Sigi him said, next time, Tina checks in the Laxilla comes over in it. Dada lang say, Juhar habaga am takidrabo. Ashumna, Mayam the Machelbo option, Lugum, Basigi Yumashibu, Asuyan on Kokadabagi, exit TMT not Shelly. Exit TMT is all happening not top of the same money. The Zerman technology in Amana, concrete toilet in Aromatanda, Papamul Amukana Engaladi. Exit TMT, strength is in the tree. Honglag Libapun Sigi Lambisida, Araiba Chabaya Bamakai Sashinari. Adon Hidak Langta Kayama Sada Bayarakte, Sashi Libasingduna Adomgi Liberda, Kayam Sokali Kambibra. Livernabu Soklaba, Saning Tangning Powdaba, Puk Nungaitaba, Kong Hamba Nungairectaba Amadi Kuchukumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba kapidon kap siraf
100% harbel product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup break matung na mayamba mukhana taram nokchari makhata ba pau pisari Megi tang ahumdagi haurakhiba irang asida kuki singna nomaina kaptuna hatkhiba moirang thamna pokpidagi pebam devan gi mingda United Youth Club thamna pokpina sindana haukiba January gi tang 10 dagi chatharakhiba ahanba pebam devan Memorial Five Side Day and Night Football Tournament ki winner CMB ningthau khongna oikre apunba team kuntragani thoina sarukyaduna group mari thokna khaidokuna thamna pokpi mamang lekai playground da chatharakhiba tournament asigi ngarang loshinbagi thoramda moirang AC gi MLA thongam santi amadi lekai gi masak nairaba mioi kyana thorama pusi wena sarukyaki final match adu da CMB B ningthau khongna Gus FC Tronglaubi bu goal ahum sino da thoiduna tournament asigi winner oikibani winner oikraba team amadi runner oikraba team singda manamatum yenthoki Chief Case wena sarukyaki ba MLA thongam santina phana haiba sanaroi su oishunu phana su hotnaba kansanu taxi khasi yaudraba sanaroi duna kaidongnungda phawbungamloi thamna pok PTM road tagi Sendra road tagadaba Kaifa road athubada expansion to bahuraklagani masida nagge ta khundari ba singna aigi migi naidana chakhot palamda mama oinaba ayera pansing thadokminasi haiki sanari ba dipado player do phane amna talent su leisano adagi baki bakko mahut ke haisi ko phane amna su oisano magoda discipline daudrba madu ke dum so ba phawa player ba di oiba ngam se ai sibadi thamdari akoi kai pharo si ai ramatu ba tabda expansion tor ko yai aduna masida sedaro tarak nabagi akoi sedaro talugi phongdor ko gi ada yam tu da expansion to bi ko tawro ko tarwadi maduda labdam sida lebiri ba maikai sida lebiri ba family singla maduda support to bidula sorok expansion tor ko da mateng pangbiu cooperation preview iduna ai da thala pokbi praja purota appeal to jari Jirivam the English gani kungamari ki November thada angang yawn mioi taruk hat ki bagi thokdo duga mari lerana NIA na court ta pikhalaki ba charge sheet court na cognizance speakre chahi adugi November thada Jirivam district ta kuki khulai bible singna chahi ahum lom ta suri ba angang ama yauna angang ahum amasung nupi ahum yauna punna mioi taruk फाख्रबा मतुंग तमथिबा मिहा तातोक पिरगा तुरेलदा हुंथरखिबा थौदो दुगा मरी लेनना नेशनल इन्वेस्टिगेशन एजेंसी NIA ना केस दुगा मरी लेनना थिगलबा मतुंग मिहा अदुदा चेनबा मियोय अहुमगी मथक्ता थागलखिबा चार्जशीट स्पेशल कोर्ट NIA ना कॉग्निजेंस पीख्रे थौदो दुगा मरी लेनना फारबा असमगी मोइनाथोल खुलदगी थांगलियन लाल मार लाल रोसांग मार अमसुंग जेरिबाम डिस्ट्रिक्ट की बोरोबेक्रादगी खौपुई मोय मार की मथक्ता BNS आर्म एक्ट अमदी अनलॉफुल एक्टिविटीज एक्ट की तोंगान तोंगान बा सेक्शन सिंग की मखादा चार्जशीट थागलखी मिहारदुगा मरी लेना NIA ना फादना हौजिक जेल दा लेरिबा एक्यूज अहुम वीडियो कॉन्फ्रेंस की खुथांगदा कोर्ट अदुदा पुथोकी हारी स्पेशल कोर्ट NIA की स्पेशल पब्लिक प्रोसिक्यूटर डिफेंस काउंसिल अमसुंग पिखलखिबा रेकॉर्ड सिंग कुपने यंगशिलबा मतुंग स्पेशल कोर्ट NIA ना चार्जशीट अदुबु कॉग्निजेंस पीखिबनी लोइनाना NIA ना चार्जशीट अदुगी कॉपी अमदी अतै मरी लेनाबा चे चांग सिंग फेब्रुआरी की 10 फावबगी मनुंगदा एक्यूज सिंग दा पीनबसु खंगनखी हजुलसलपदा मरोइबा पाउ अमकना पिसरी Manipur kanba khongcha thau ground da thungdana miyam gi mifam pangthokna warep nipal lokre amadi Churachandpur de airport sengwat pagi wafam laite haine aviation minister of state Murlidhar Mohol na haikrai Faugi na di ICB na sandok chiri pa pau matang soy da tension jari meeting tabi di bapum nama pau mukhana khurumjani